ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯂꯤꯠ ꯇꯤꯚꯤꯅ ꯑꯈꯟꯅꯅ ꯄꯨꯊꯣꯛꯆꯕ ꯚꯣꯏꯁ ꯑꯣꯐ ꯄꯤꯄꯜ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ 24ꯁꯨꯕ ꯏꯄꯤꯁꯣꯗꯇ ꯀꯥꯎꯟꯁꯤꯜꯅ ꯂꯧꯈꯤꯕ ꯇꯣꯜ ꯑꯦꯛꯖꯥꯝꯒꯤ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ 10% ꯇꯥꯔꯛꯈ꯭ꯔꯕ ꯃꯩꯔꯥꯕ ꯌꯦꯟꯗ꯭ꯔꯃꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯚꯣꯏꯁ ꯑꯣꯐ ꯄꯤꯄꯜꯒꯤ 25ꯁꯨꯕ ꯏꯄꯤꯁꯣꯗꯇ ꯃꯩꯔꯥꯕ ꯌꯦꯟꯗ꯭ꯔꯃꯝꯒꯤ ꯑꯄꯣꯛꯄꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯃꯨꯛ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯍꯟꯗꯛ 12ꯀꯤ ꯑꯦꯛꯖꯥꯝꯗ 10% ꯂꯧꯋꯦꯕ ꯃꯥꯁꯦ ꯇꯥꯡ 12ꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯨꯡꯉꯩ ꯃꯇꯝꯁꯤꯗ ꯃꯥ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯐꯣꯟꯁꯦ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥ ꯑꯩꯈꯣꯏꯗꯤ ꯅꯦꯠꯁꯨ ꯌꯥꯗꯕꯅꯤꯅ ꯁꯨꯝ ꯃꯄꯥꯟ ꯂꯝꯗ ꯊꯥꯔ ꯌꯦꯡꯅꯔꯦꯗꯅꯀꯣ ꯑꯗꯒꯤ ꯐꯪꯅꯗ꯭ꯔꯤꯉꯩ ꯂꯥꯛꯁꯤꯗ ꯃꯣꯏ ꯀꯦꯒꯤ ꯃꯦꯗꯥꯝ ꯑꯃꯅ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯨ ꯂꯩꯕ ꯑꯗꯩꯗ ꯅꯪ ꯅꯆꯥꯅꯨꯄꯥꯗꯣ 10%ꯗ ꯌꯥꯎꯔꯕꯅꯤ ꯃꯩꯔꯥꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯆꯥꯛ ꯀꯧꯒꯗꯕꯅꯤ ꯑꯩꯅ ꯑꯁ ꯀꯧꯅꯤ ꯑꯗꯨꯗꯤ ꯁꯦꯔꯧꯒꯤ ꯉꯥ ꯑꯍꯥꯎꯕꯁꯦ ꯇꯧꯔꯒ ꯑꯣꯖꯥ ꯃꯌꯥꯝ ꯀꯦꯒꯤ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯑꯩ ꯆꯥꯛ ꯑꯃꯨꯛꯇꯪ ꯀꯧꯒꯦ ꯍꯥꯏꯁꯦ ꯑꯩ ꯊꯃꯣꯏꯗ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯃꯔꯥꯡ 12 ꯍꯥꯏꯗꯣꯛꯄꯒꯤ ꯂꯥꯡꯅꯔꯦ ꯇꯥꯡ 12ꯗ ꯂꯥꯡꯅꯔꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯅꯁꯨ ꯋꯣꯛꯇ꯭ꯔꯤꯕꯀꯣ ꯃꯥꯅꯁꯨ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯔꯧꯗꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏ ꯋꯣꯛꯄꯤꯁꯤ ꯑꯗꯣ ꯇꯥꯡ 30ꯒꯤ ꯃꯇꯨꯡꯗ ꯋꯣꯛꯑꯁꯤ ꯏꯔꯥꯡ ꯅꯨꯡꯂꯥꯡꯁꯦ ꯈꯔ ꯂꯩꯕꯅꯤꯅ ꯍꯥꯏꯅꯔꯒꯗꯤ ꯂꯩꯕꯀꯣ ꯑꯗꯒꯤ ꯄꯟꯆꯥꯌꯠꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯁꯨ ꯊꯦꯡꯅꯕ ꯃꯥꯏ ꯃꯄꯥꯅ ꯕꯖꯥꯔ ꯊꯣꯛꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯙꯥꯟꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯙꯥꯟꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯉꯥꯡꯗꯣ ꯋꯣꯛꯀꯅꯤ ꯑꯗꯨꯅ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯔꯥꯡꯁꯦ ꯈꯤꯇꯪ ꯑꯝꯇꯪ ꯃꯑꯣꯡ ꯑꯃ ꯌꯦꯡꯈꯤꯁꯦꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯐꯔꯦꯅ ꯈꯜꯂꯒ ꯂꯩꯔꯒ ꯇꯥꯡ 23 24ꯒꯤ ꯁꯤꯗꯩꯗ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯂꯣꯏꯅꯃꯛ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯠꯇ ꯏꯁꯥꯁꯤꯗ ꯏꯆꯥꯒꯤ ꯑꯁꯥꯁꯦ ꯃꯥꯡꯉꯦ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯁꯟ ꯖꯣꯁꯦꯞ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯀ꯭ꯂꯥꯁ 10ꯗ ꯂꯦꯇꯔ 3 ꯆꯠꯂꯒ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯋꯦ ꯑꯗꯨꯁꯨ ꯀꯦꯗ ꯇꯝꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯃꯩ ꯆꯥꯏ ꯎꯄꯥꯏ ꯂꯩꯇꯦꯅ ꯑꯣꯖꯥꯁꯤꯡꯗ ꯑꯩꯅ ꯍꯥꯏꯔꯦ ꯏꯆꯥꯅꯨꯄꯤꯁꯨ ꯃꯤꯇꯩ ꯃꯌꯦꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯈꯥꯗ MA ꯇꯝꯍꯟꯒꯦ ꯇꯧꯕꯁꯦ ꯇꯝꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯔꯨ ꯅꯣꯝꯃꯒ ꯋꯥꯅ ꯇꯥꯟꯖꯔꯤꯕ ꯏꯔꯩ ꯂꯩꯊꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯩꯒꯤ ꯌꯦꯡꯉꯨ ꯑꯩ ꯅꯨꯄꯥꯗ ꯐꯣꯔꯁꯟ ꯊꯧꯋꯦ ꯒꯥꯔꯤꯀꯣ ꯐꯣꯔꯁꯟꯁꯨ ꯇꯨꯝꯅ ꯆꯥꯛꯑꯦ ꯇꯦꯂꯔ ꯆꯥꯛꯑꯦ ꯏꯆꯥꯅꯨꯄꯤꯒꯤ 6G ꯑꯍꯟꯕꯗꯣ ꯂꯩꯕ ꯆꯍꯤ 1ꯒ ꯊꯥ 2ꯗ ꯉꯥꯏꯔꯤꯀꯣ ꯑꯗꯨꯁꯨ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯑꯩꯗꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯔꯒ ꯐꯤꯁꯥ ꯂꯣꯟꯁꯥꯔ ꯂꯩꯕꯅꯤ ꯀꯣꯟ ꯆꯥꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯃꯦꯆꯤꯟ ꯆꯥꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯁꯨꯔꯨ ꯅꯣꯝꯃꯒ ꯆꯥꯕꯅꯤꯅ ꯐꯧ ꯑꯩ ꯅꯨꯄꯥꯅ ꯆꯠꯄꯁꯦ ꯐꯧ ꯕꯣꯔꯥ ꯅꯨꯃꯤꯠ 10ꯅꯤ ꯃꯇꯨꯡ ꯆꯠꯄꯗ ꯑꯩꯒꯤ ꯀꯩꯗꯣ ꯏꯈꯨ ꯀꯥꯏꯔꯤ ꯀꯩꯗꯣ ꯑꯗꯒꯤꯗꯤ ꯑꯩꯗꯤ ꯂꯧꯁꯤꯡ ꯁꯨꯕꯅꯤꯅ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯁꯨꯕꯅꯤꯅ ꯊꯥꯎꯗꯨꯁꯨ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯥꯎ ꯄꯤꯌꯨ ꯍꯥꯏꯁꯦ ꯊꯥꯎ ꯇꯤꯟ 5 ꯊꯥꯎ ꯇꯤꯟ 6 ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯁꯨꯝꯃꯒꯀꯣ ꯃꯤꯒꯤ ꯄꯤꯅꯕ ꯄꯤꯔꯝꯗ꯭ꯔꯤ ꯑꯗꯒꯤꯗꯤ ꯍꯪꯒꯥꯝ ꯕꯣꯔꯥ 10 ꯑꯃꯁꯨ ꯈꯤꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯤ ꯃꯊꯪ ꯆꯍꯤ ꯆꯥꯅꯕ ꯍꯥꯏꯅ ꯊꯝꯕꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯉꯦ ꯑꯗꯒꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯌꯦꯡꯉꯨ ꯑꯃꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯛꯄꯒꯤ ꯂꯥꯏꯔꯤꯛ ꯑꯃꯅ 12 ꯂꯣꯏꯔꯛꯄꯒꯤ ꯂꯥꯏꯔꯤꯛ ꯑꯃꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯛꯄꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏ ꯆꯥꯏꯅ ꯑꯩꯅ ꯍꯦꯛ ꯀꯜꯍꯧꯔꯤꯕ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ 3ꯁꯤꯒꯤ ꯗꯣꯀꯨꯃꯦꯟꯗꯨꯀꯣ ꯑꯩꯅ ꯏꯔꯥꯡ ꯐꯠꯇꯦ ꯍꯥꯏꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯄꯒ ꯕꯦꯛ ꯑꯃꯗ ꯍꯥꯞꯄꯦ ꯑꯗꯨꯇꯪꯗꯤ ꯑꯩ ꯄꯣꯔꯒ ꯑꯩ ꯁꯦꯔꯧ ꯂꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯑꯁꯥꯁꯦ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯈꯜꯂꯛꯑꯦ ꯃꯃꯥ ꯑꯩ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯝꯃꯔꯣꯏꯗ ꯑꯩꯅ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯔꯒ ꯑꯩ ꯁꯤꯒꯤ ꯂꯥꯏꯂꯛꯁꯤꯗ ꯌꯨꯝꯅ ꯇꯥꯡꯒꯣꯏ ꯑꯣꯏꯍꯧꯔꯒ ꯑꯩꯅ ꯀꯗꯥꯏꯗ ꯄꯩꯁꯥꯅ ꯂꯥꯏꯔꯤꯛ ꯇꯝꯗꯣꯏꯅꯣ ꯍꯥꯏ ꯑꯗꯩ ꯑꯩꯅ ꯉꯥꯏꯈꯣ ꯑꯝꯇꯪ ꯅꯪ ꯇꯞꯊꯧ ꯅꯪ ꯏꯐꯤꯡ ꯐꯤꯡꯉꯛꯀꯅꯨ ꯇꯞꯊꯧ ꯍꯥꯏ ꯑꯗꯒꯤ ꯁꯤꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯌꯧꯔꯀꯥꯟꯗ ꯃꯌꯥꯝꯅꯁꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅ ꯈꯣꯠꯅ ꯇꯧꯕꯗꯒꯤ ꯃꯥꯁꯦ ꯅꯪ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ ꯅꯪꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯪ ꯍꯣꯠꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯧ ꯑꯅ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯂꯥꯛꯑꯝꯕ ꯃꯌꯥꯝꯁꯨ ꯃꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯝꯕ ꯃꯌꯥꯝꯁꯤꯅꯁꯨ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯃꯈꯥ ꯇꯝꯊꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯆꯥꯁꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯩꯗ ꯍꯣꯏ ꯁꯥꯔ DCꯅꯕꯨꯗꯤ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯁꯤꯗ DM ꯀꯣꯂꯦꯖꯇ ꯇꯝꯃꯒꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯃꯥꯅ ꯂꯣꯏꯅ ꯍꯧꯕꯗꯒꯤ ꯂꯣꯏꯅ ꯕꯨꯛ ꯇꯧꯔꯒꯦ ꯍꯥꯏ ꯑꯗ ꯃꯥꯅ ꯍꯥꯏ ꯃꯃꯥ
माजे क्लास 10 जो थाउदमा प्रमोशन पीब तरन ओइखिबको 10 दा जोई प्रमोशन फंगरे अदुन सर्टिफिकेट खतंग फंगागा आइना लाइक तंबदो नुंगाइते अदुना यामजु थापतबा गुवाहाटी बोक्तंग दि ममा आई तमगे अदुगा आइजे अदुमाइ तवगा आइगे ग्रेजुएशन जे लोरगा यूपीएससी एग्जाम जे आई थागे लेबाकी इरांग पलांग अमा मजे लोइना आइना थापना थमगा आइना हुजिकी पोसिदा आई माइ ओनजलगा आई माइ पांगबा लंबी जे चक्के हाइबा अदो हुजी चनबदी खनरी जी इखुता पैसा लैतरी इनाउ बिना मागी करि केनो खरा लैबदो आइना लौगे अदुगा अंगां जितंग दिबे मागी लाइन जे चलन जे हाबदा माना हो होइसे अंगां जे नंग एडमिशन तौरमदाइदा हाइदरो नंग आइना पैसा नुसा खतंग लैबदो आइजु मागी दमदा तौबिरगे न हाय अदो आइना खनमना मागी तौरगा अदि हुजी सिना पैसा इखुता जु रुपा 5,000 बोक लैरगा लान चेलखिदेबा आइदि मोगी लाइक लाइसु तंबगिने अदिगी लानगी के चथोका चसिंग पैसा तामफमजु खंगदे सुफमजु खंगदरेबा इसागी सुगदब थबक सुदना अदुम चरांग खरांग लरगा था मयाजे लैराद्रो अदुम थबक सुफम जाबमजु खंगदम इखुता पैसाजे यावदना लानजे चेलेबा अदु मागी जे आइना सुम खनबदा पैसाजु लैते लैत्रगाजु माय अपामबजे सुम खतंग येंजिरा आइना आइना खल्ली हुजी हुजी आई खुतजु पैसाजे हाय होय लाइनदे अदुना हाय ई के गो जाजिंगु लाकबदे लिसिंग कुनदि माय मतेंग पांगमिको अंगांजी लाइ लाइ सुतैबे फिरोन चारो लैबे खोबदा मतेंग पांगनोना पांगमे अदु ओजा मयामदुनु जुलिदे केंगे अंगम तौबिरमे अदि इचानुपाजु अदु पैसादो पिरमे अदि पैसादो पीदे आई हुजी इसाजिगी फोल अमबो लैबा ngamdribe मान 12 एग्जाम लोरकपदा हाय ममा मार्च एप्रिल की तांको 5 दे एग्जाम लोरे आइना मा लौरो हलकान गाड़ी दाय ममा आई फोल अमतंग लैबियु हाय नंगा खोय बुंगो ममा पैसा लैत्रि नंग 12 की रीजन जे फंगाकान आई नंग फोल लैगे हाय बैना मंगोंदको हो होय मा अदुसु कइम हाइदेबा मा दि मबुंग मरे अम तप्पे बै चाजे अदु ममा अदुदि फरे एग्जाम हाइदो कांदा फोन दो एग्जाम की रीजन दो खां कांदा लैरोको आइना होय लैगे न हाइनारगा लैरिङैदा हुजी इरांजे थोब मतुंगदे मा आइगोंदे फोल लैयो हाइदे अदु हुजी तिमान हाय मा आइजे लाइक मखा तंदौ हारगदि फोल अमतंगदि पाइदे यारोय हाय आइना होय फोन दो लैनबदि तौजी अदु आई हयेंग जगसा सगोनजे इराइसिदा आई मंदोम जामना सके पैसा खतंग लौगे माइ फोन जे लैरगे एडमिशन तौमलगा अखोजु इरांगने सुम लैबनदि यारोय कै कैनो होनबम थोब होनरगा मागे अपाम लंबीजे थुंगनगिनदि खल्ली इसोरना करि तमिबा हायबदि इमानदि तंबदि ngamdre इसोरना तंबदो अदुदा तारे आई वखनजुदा अदुके मते वाना लाए अदुने इसाजिंगी तुंगी लंबीजु खली युम चाखिबजु फरे उद ओनग्रे सरकारना पिनिंग पीरे पिनिंगद्रगा हिंबे याबे हिंगे खले अदुम साओ डिमांड जाम लै हाय अदो खोइना साबा ngamदबा अदो सारीजे मीजे मरीजे खत ओइदे नते नते आ मथक मैम लैये अखोय बानी खतंग सी काजे ओबिगेको अखोय बानी पुन साबे वान मथक सारी पोचे सिगुम्बा कौनागी पोचे खत ओइब्रा अतै अतोपसु लै सानिबगुम्बदि लैब्रा अदुगुम्बदि तौद्रि कौनाजिदा माइ माइगी अपाम्बा लाइन हाइदि लैने बॉक्स अखोयगी फर्मादुइ मतुंगिनको चावबा पिकबा वांगबा पैबा युंबा माइ खेनाहन भाइतार थको लाइफम चाबमगिदि अदुम हौजिबोबुदि अदुम नुंगाइ हाइतारे हाइदि मयामना सुम वातनबा पिबिबगी नुंगाइ साइदी सुम खालाबनी सेरौ सोगनुजे मोइना वा मसेल अम्बो ngangbidre बिरेना जुवारिनी अदिगी मोदीना जो ngangbidrबजे कुकीदि योनग्रब्रा हाइबगी थमोइजे सिंगनाबु फावरबने आई खोइ थमोइजिदको अखोइना दम नुंगाइना लैबा मफमदो मोइना योनथोखराब्रा हाइबा खनजलएबा आइदि मोइना ngasiबोक्ता वाहाय अमबोक्ता मणिपुरगी ओबा वाहाय अमबोक्ता ngasiबोक्ता मोदीना हाइबा लैत्रि अखोइना तादे अखोइना आईएसटीवी जो ngahanga yengi magi wahay अमबोक्ता दे रेडियो पाउक्ता नोंगो माइ वाहाय अमबोक्ता तादे अदिगी बिरेन जो मथा सारंगनी लेबाकी इरांगनिना अदु तारगजु मा अखोइ सिदा मसी दा खरा पांगदुना अखोइ हिंबा याब्राबा आइगी चावखरबा युमदो चाहोबा मतन मोइना गोरong लांना कुवा खरा साजला पीबदुना इता पुंसीदा लैबदा नेना ताबा पुंसी अमदि ओइररोयबा पुंसीगी पांदम मयाम लोइनबा मांगखरबनेबा हतकी युम मै चाकपसिदा
ꯑꯗꯨꯅ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯃꯐꯝ ꯅꯤꯌꯣꯝ ꯍꯥꯏꯗꯤ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯔꯣ ꯀꯩꯅꯣ ꯑꯣꯏꯔꯣ ꯃꯌꯥꯝꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯒ ꯑꯩꯈꯣꯏ ꯁꯦꯔꯧ ꯄ꯭ꯔꯖꯥꯁꯦ ꯁꯦꯔꯧꯗ ꯍꯟꯖꯤꯜꯂꯒ ꯂꯩꯅꯤꯡꯉꯤ ꯃꯣꯏꯅ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯟꯗ ꯁꯥꯅꯤꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨꯗ ꯃꯣꯏꯅ ꯌꯨꯝꯈꯛ ꯁꯥꯔꯒ ꯑꯩꯈꯣꯏ ꯁꯨꯐꯝ ꯅꯣꯝꯐꯝ ꯀꯔꯤꯅꯣ ꯃꯤꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯃꯤꯒꯤ ꯁꯨꯐꯝ ꯑꯩꯈꯣꯏꯅ ꯃꯨꯟꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯩ ꯑꯩꯈꯣꯏ ꯁꯦꯔꯧꯒꯤꯗꯤ ꯏꯆꯥꯒꯤꯁꯨ ꯑꯩꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯁꯨ ꯄꯨꯝꯅꯃꯛ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯕꯅꯤ ꯃꯐꯝꯗꯨꯗ ꯂꯩꯔꯒꯗꯤ ꯑꯩꯅ ꯁꯨꯅꯤꯡꯕ ꯊꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯣꯏ ꯇꯧꯗꯣꯏꯅꯤ ꯃꯤꯒꯤ ꯂꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯣꯡꯖꯤꯜꯂꯒ ꯃꯤꯒꯤ ꯊꯕꯛ ꯃꯨꯜꯂ ꯁꯨꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯃꯣꯏꯅ ꯊꯥꯛꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯛꯇꯣꯏꯅꯣ ꯑꯗꯨꯝꯕꯁꯨ ꯏꯃꯥꯅ ꯅꯣꯏꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯤꯗ ꯃꯈꯥ ꯑꯩꯈꯣꯏꯒꯤ ꯁꯦꯔꯧꯗꯨꯗ ꯍꯟꯖꯤꯜꯂꯒ ꯂꯩꯕꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯁꯦꯔꯧꯁꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯩꯈꯣꯏ ꯁꯨꯔ ꯆꯥꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯄꯨꯟꯁꯤꯒꯤ ꯁꯪꯁꯥꯔ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕꯗ ꯁꯦꯔꯧꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯣꯏ ꯍꯥꯏꯅ ꯑꯩꯈꯣই ꯊꯃꯣꯏꯗꯁꯨ ꯈꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯁꯨꯅꯤꯡꯕ ꯁꯨꯕ ꯆꯥꯅꯤꯡꯕ ꯆꯥꯕ ꯉꯥ ꯆꯥꯛ ꯑꯣꯏꯔꯣ ꯃꯐꯝꯗꯨꯗ ꯁꯦꯔꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯐꯝꯗꯨꯗ ꯂꯩꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯗꯥꯡ ꯌꯧꯔꯛꯄꯗ ꯊꯃꯣꯏꯗ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯀꯩꯗꯧꯉꯩ ꯑꯩ ꯂꯩ ꯐꯪꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯀꯣ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯀꯌꯥ ꯀꯞꯄꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯊꯃꯣꯏꯁꯤꯗ ꯑꯩꯅ ꯑꯗꯨ ꯋꯥꯅ ꯁꯥꯕ ꯌꯨꯝꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯩ ꯐꯪꯉꯔꯣꯏ ꯃꯩ ꯆꯥꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯝꯕ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯄꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯣꯏꯁꯨ ꯑꯣꯏꯊꯣꯛꯑꯣꯏ ꯃꯣꯏꯅ ꯁꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝꯁꯥꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯏꯄꯥꯡꯒꯜ ꯍꯨꯃꯥꯡꯃꯅ ꯁꯥꯈꯤꯕ ꯌꯨꯝꯅꯤ ꯍꯥꯏꯕ ꯃꯣꯏꯒꯤꯗꯤ ꯄꯩꯁꯥꯅ ꯖꯣꯝ ꯂꯩꯔꯒ ꯁꯥꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯦꯠꯅꯕꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯃꯣꯏꯗ ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯒꯗꯤ ꯃꯣꯏ ꯄꯤꯌꯥꯔꯗꯣ ꯆꯂꯥꯏꯔꯛꯑꯒꯗꯤ ꯃꯌꯥꯝꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯅꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯐꯒꯗꯕ ꯃꯥꯏꯀꯩꯗ ꯈꯜꯂꯒ ꯁꯤꯟꯕꯤꯕꯗꯣ ꯄꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯗꯤ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯁꯤꯗꯤ ꯑꯃꯨꯛ ꯍꯟꯖꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯁꯤꯅ ꯐꯅꯤꯗꯣ ꯃꯣꯏꯅ ꯇꯥꯟꯅꯕꯤꯔꯒ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄꯨꯔꯛꯄꯗꯣ ꯑꯩꯈꯣই ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯃꯃꯝꯗ ꯀꯌꯥꯃꯨꯛꯀꯗꯤ ꯌꯣꯜꯂꯦ ꯄꯣꯠ ꯁꯤꯠꯄ ꯈꯣꯠꯄ ꯆꯍꯨꯝ ꯌꯣꯝꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯄꯣꯠꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯇꯝꯈꯤꯒꯦ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ 20 daysꯀꯨꯝꯕ ꯇꯝꯃꯦ ꯑꯗꯣ ꯑꯁꯤꯁꯦ ꯍꯦꯛ ꯂꯥꯛꯄ ꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯕꯗꯒꯤ ꯇꯧꯔꯛꯏꯔꯥ ꯅꯠꯇꯦ ꯑꯗꯨ ꯅꯨꯃꯤꯠ 4ꯒꯨꯝꯕ 5ꯒꯨꯝꯕ ꯂꯩꯔꯒ ꯇꯝꯃꯦ ꯌꯣꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯀꯅꯥꯅ ꯄꯨꯊꯣꯛꯑꯒ ꯌꯣꯟꯕꯤ ꯏꯁꯥꯅ ꯑꯗꯨꯝ ꯁꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯀꯥꯡꯕꯨꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯃꯣꯏꯅ ꯄꯨꯕꯤꯔꯒ ꯀꯟꯇꯦꯛ ꯂꯧꯅꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯌꯣꯜꯂꯦ ꯁꯥꯔꯗꯤꯁꯤꯗꯁꯨ ꯑꯗꯨꯝ ꯁꯤꯟꯕꯤꯌꯦ ꯑꯗꯨꯒꯨꯝꯕ ꯌꯣꯟꯕ ꯈꯣꯠꯄ ꯀꯩꯗꯧꯕꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯒꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯗ ꯂꯩꯖꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯡꯅ ꯍꯧꯖꯤꯛ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯅ ꯇꯧꯕꯤꯔꯒꯁꯨ ꯂꯥꯛꯄꯅꯦ ꯑꯩꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯝꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯣꯔꯦꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯑ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯌꯨꯝ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕꯁꯤꯡ ꯌꯥꯝ ꯀꯨꯏꯅ ꯂꯩꯊꯒꯗꯧꯕ ꯑꯗꯨꯅ ꯍꯧꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯑꯩꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕꯁꯨ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝ ꯁꯤꯗꯤ ꯀꯟꯇꯤꯅ꯭ꯌꯨꯌꯦꯁꯟꯅꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯊꯥ ꯀꯌా ꯂꯩꯒꯗꯧꯔꯤꯕꯅꯣ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯀꯨꯏꯅ ꯃꯌꯥꯝꯁꯤ ꯄꯨꯂꯞꯅ
ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯑꯒ ꯄꯥꯡꯕꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯂꯤꯐꯀꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯤꯁꯨ ꯋꯥꯠꯁꯜꯂꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯑꯗꯨꯝ ꯇꯧꯖꯒꯦꯅ ꯈꯟꯖꯔꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯀꯨꯏꯁꯜꯂꯛꯑꯒꯗꯤ ꯍꯦꯟꯅꯁꯨ ꯋꯥꯠꯁꯜꯂꯛꯀꯗꯧꯔꯤꯕꯅ ꯑꯉꯝꯕ ꯃꯇꯦꯡ ꯃꯔꯛꯇꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯖꯩ ꯉꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯩꯈꯣꯏ ꯊꯣꯛꯍꯟꯅꯤꯡꯗꯅ ꯊꯣꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯔꯨꯑꯣꯏꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯪꯗꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯁꯦꯟꯅꯕꯤꯔꯤꯕ ꯏꯃꯥꯁꯤꯡ ꯏꯃꯥꯒꯤ ꯂꯩꯕꯤꯔꯤꯕ ꯀꯩꯊꯦꯜꯒꯤꯕꯨ ꯑꯣꯏꯕꯤꯔꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯕꯨ ꯑꯣꯏꯕꯤꯔꯣ ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯀꯥꯡꯂꯨꯞ ꯂꯣꯏꯅꯃꯛꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯩꯕꯤꯔꯤꯕ ꯏꯃꯥꯁꯤꯡ ꯚꯦꯂꯤꯒꯤ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩꯒꯤ ꯏꯃꯥꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯅ ꯏꯆꯥ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯃꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯧꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯏꯃꯥꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯕꯤꯔꯒ ꯀꯥꯡꯂꯨꯞ ꯀꯨꯀꯤꯒꯤꯕꯨ ꯑꯣꯏꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯥꯒꯥꯁꯤꯡꯒꯤ ꯏꯃꯥꯁꯤꯡꯕꯨ ꯑꯣꯏꯕꯤꯔꯣ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤꯕꯨ ꯑꯣꯏꯕꯤꯔꯣ ꯃꯩꯇꯩꯒꯤꯕꯨ ꯑꯣꯏꯕꯤꯔꯣ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯕꯤꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯄꯤꯁ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯃꯨꯛꯇꯪ ꯀꯟꯅ ꯍꯣꯠꯅꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯑꯩꯍꯥꯛꯀꯤ ꯇꯔꯞꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯍꯥꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ 60 MLA ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯄꯣꯖꯤꯁꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯇꯣꯏꯅ ꯍꯥꯏꯖꯕꯅꯤ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯎ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯊꯝꯕꯤꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯥꯏꯠ ꯄ꯭ꯂꯦꯠꯐꯣꯝꯗꯤ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯑꯐꯕ ꯐꯠꯇꯕ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯃꯁꯤꯒꯤ ꯁ꯭ꯇꯦꯞꯁꯨ ꯂꯧꯈꯠꯂꯁꯤꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏ 60ꯃꯛ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯇꯦꯟ ꯑꯃꯇꯪ ꯂꯧꯔꯒ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯒꯤ ꯄꯤꯁ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯄꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯍꯣꯠꯅꯃꯤꯟꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯖꯔꯒ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯍꯧꯖꯤꯛꯀꯤ ꯁꯤꯅꯥꯔꯤꯑꯣꯁꯤꯗꯗꯤ ꯑꯃ ꯑꯣꯏꯔꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯞ ꯂꯩꯕꯤꯔꯤꯕ BJPꯒꯤ ꯂꯩꯕꯤꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯞꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯉꯥꯛꯁꯤꯗ ꯄꯥꯜꯂꯤꯕ ꯑꯣꯅꯔꯦꯕꯜ CM ꯁꯤꯟꯇꯣꯛꯄ ꯁꯤꯟꯗꯣꯛꯇꯕꯗꯨ ꯃꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯁꯤꯟꯕꯅ ꯐꯕ꯭ꯔꯥ ꯁꯤꯟꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯤꯗꯔꯁꯤꯞ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ BJP ꯂꯩꯉꯥꯛꯁꯤꯒꯤ ꯂꯩꯕꯤꯔꯤꯕ ꯃꯣꯏꯒꯤ ꯍꯥꯏ ꯀꯃꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯅꯔꯒ ꯁꯤꯅꯕꯨ ꯐꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯗꯤ ꯄꯤꯁ ꯄꯨꯕꯤꯔꯛꯎ ꯃꯌꯥꯝ ꯇꯥꯟꯅꯕꯗ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯩꯖꯔꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯟ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯁꯣꯛꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯦꯞꯄꯒ ꯋꯥꯁꯛꯑꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯟ ꯂꯩꯃꯤꯟꯅꯔꯒ ꯍꯣꯠꯅꯃꯤꯟꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯃꯩꯔꯥꯕ ꯌꯦꯟꯗ꯭ꯔꯤꯃꯪꯒꯤ ꯑꯄꯣꯛꯄꯤꯅ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯆꯦꯅꯦꯜꯁꯤꯃꯛꯇꯗ ꯄꯨꯡꯐꯝꯁꯤꯃꯛꯇꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯃꯌꯥꯝ ꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ